Manipur Police tagi thadorakpa warol kharada ngasi tang ama tha ama English ngani ka kunga tarukta security force singna Imphal East District ki manungsana reiba Athouba Dam PS ki Monglham village manaktagi harib jaga asidagi phangkiba bomb singadu apunba kunga tere adu safe spot oiriba Monglham village tadumak neutralize tokre hari atoba thajaningai oiriba pawmana Naurem thongda ngasi pikliba sahi amagi anga ama phamungda hiptuna leiringaida nomoi maru tasilaktuna makokta thina sokre hari hairiba thaudo asi ngasi nungtel pung mari mukta aba duwaida zribamdagi lanjelaktuna hauze hauzik naurem thong khulem laikaida ren amada leiba imung amada thokibani hari pikliba sahi amagi anga ama phamungda hiptuna leiringi nomoi maru tasilaktuna makokta thina sokibani chap chaba makhata ba paw myam punangai minasi Matam kuinadagi loinaraglaba pung kunga marigi numit sing lairaroi. Matam kuinagi matungga pung kunga mangana noma saragani hari. Aikhoigi yum oina ningsing wathokraba matamdagi hona lairaglaba art ki pung kunga marina noma saraglibasi science fiction mana matam supagi oiragadaba yari. Scientist singna madu soidana magthoklagani haibadu arepa mak oina phangmangamkhri. Planet asigi rotation gi khongset adu tasingna mak taptharakri. Maduna taklibadi nungsit sing hena sangtuklagani madubu masimangna tumba phangalaroi haibadi nati internet ta long term ki oiba scientific concept adu thunamak hekta soklabadawna viral post sing tholaktuna samamna bamasum khangningbagi langtakna bathokali adumainamak masi super slow haibadi tapna haibagi mamingdani ngasi-ngasimak oiriba mawongda miyoibada phawba natraga uba ngamloidaba sangdani ahongba si sahi million sa kaya sangkigani amasum aikhoigi haujiki matam kanglon clock natragana calendar singda mami taro habu wapum yawna phongdokli amaromdana north east live ka hakthengnana unakhiba matamda khuraijam Athouba kokomigi convener Imphal asi mipum khudimaki shape oire bu wapum phongdokre ari north east live the video footage kloina thadorakpada Convener of the Coordinating Committee on Manipur Integrity ki oiriba Khuraijam Athoubana State Capital Imphal si mipum khudimaki oina shape oire idea of Manipur bu thajariba mipum khudima amasung miyoi khudimak lakpa amasum leibada welcome tawre bu wapam yawna phungdokhi accident ani da mi mari sikri ambulance ama turel tasinba yawna mapam ani thokpa accident gi thaudok mi mari siri police da gi phangba pawna haibada more da saluraba matung chuchampur tamna halakhiba ambulance ama ngang nahanumidang chuchampur district ki taijang area gi Imphal turel tasinba de gi mi ani siki laikhidraba singa du gi mamingna lamlal sangamasum nengson pau kawi makhoi ani gi asibak sang singa du ngarang ayuk mapam aduwa gi khunjasna Torel dagi lakhat ki hari amaram na ngarang ayuk pung tarurom tapa matamda sakmai police station ki manungsan ba national highway to Imphal Dimapur gi khongham pat awang laikai mapada khong salam mi ani bolero oiram gani singnabu gari amana thomlam madagi laikhidra hari laikhidraba mi ani du di MD Salaudin se kuntrag nti apok gaming MD Ataw Rahman kokta thingel amasum MD Tajuddin se kuntrag ni pan apok gaming MD Manirudin kokta sabal laikai ni makhoi ani gari eduna thomlambada sokpadigi rims hospital pukatuna laikat naramlaba matuk laikidabani thaudo odru scenery bu gari edu gi sapjaba masa khangaudre police na thijinbagi thabak sa thari hari Pochem laiwa tawi haibigi matai manau mai thaduna hatkhri Assam gi Karbi Anglong district matai manau amabu Pochem laiwa tawi laiwa asisin aduna mingon yeng sili haibigi maral khunjasuna mai thaduna hatkhri hari thaudo asi haukiba hingi athing mana Karbi Anglong gi Hauragat area da leiba Belogori munda khungang thokibani police na phungdokhibada khunja sing aduna matai mana adubu ahanmada thangna singba khulai sizin aduna makhugi yum mathakta attack torba matung yumgi mamang makta mai thaduna hatkibani matai mana ani asi pochem tawba leiwa sizin aba masu mingon da yengsinduna imung manung kaya da awa ana tahalli haba maral siduna mai thakibani laikhidraba matai mana adudi ani adudi gardi Belowa si nifugum do yamas maki loinabi mira berowa si kontragum do ni hairibu khungang asi laitin do yamna thajaba mafam amani hairene su paus da makhatari nupi ama gari manuna gang rape tawrag hondok lamle miyo eni phari haukiba ningthokaba amasum leba pokpagi lona ba hing nongyaida
Haryana gi Gurugram Faridabad lambida nupa anina gari thauna sei kunga manga surabi nupi amabu pung ahumlong gengrep torba matung ahangpa mafam yengduna nupi adu lambina kana hondoklam le haina Haryana police na phungdokhibaga loinana ngarang thaudo asida sienaba mi ani edu phare hadi Haryana police na makata na phungdokhibada laibak thiba thaudo du nupa ani edu na ahingda ben thauduna lakpada nupi edu leptuna lerambada Thengle kadai da sakadori bano hanglaga thinbiramage haibada nupi eduna yaduna nupa ani na thauduna lakpa ben adu kakhatuna satlobadagi thokibane hari nupa ani asina victim oirabi nupi asibu pung ahumlom gangrap torba matung nupi gari thauna thong hangdoklaga lambi na kana intharamani thaudo adu nupi adu makokta amasum atop mafam kya sokpadagi hauji laying sathari hari victim gi masina phungdokhibada haukiba ningthokaba numiki numidang wairamda victim masi mamaga khanaduna yumdagi thokraga mamanabi amagi yumda thungluraba matung numidangda NIT phauba Octo riso tongduna laklaga metro sokta auto ngairingai nupa ani eduga makhoina yumda thinbiram lagi hain phungdorakpaga wafamu thajaduna kakhalubadagi thokibane hari thaudo adu senari ba faraba miweni edu amana Uttar Pradesh aduga amana Madhya Pradesh dagi hari Russia gi president Vladimir Putin gi matam loiragani ahum suba lanjaw ngai dun leire amadi alien ga mayoknaragani ahum suba World War thoknaba maisu gani haina Zelensky na su warning tarokre Athouba sa English ngani kunga taruna lakpada malem gi miyam punamakna harau tiyam opaga loinana sahi asida kari karamba thaudo wathok sing thokpa yabagi haiba khangning bana langtakna basu yaudaba nati English ngani ga kunga manga da awa nungai amadi lan yauna sakri lakadribe sahi English ngani ga kunga tarukta tholakpa yai haiba wafam kya phungdoramki makoina malemna tholakani hairamba wafam sing adumak sumduna lakibani Predictors sing asina phungdoklambiki matungina lakliba sai English ngani ga kunga taruk asida Russia gi president Vladimir Putin gi laingak sasan gi matam loiragani loinana ahum suba lanjaw thoklabi masida natana sai asida miyoibaga atoppa mafamdagi lakpa alien ga mayoknarabase Putin ga laingak loikibaga loinana Athouba matik mayai leiba lusingba ama amuk tholaklagani hari sai asida tsunami earthquake isaw laisat amadi maigi sing pokhai akiba phanglaba thaudo kyas thokani loinana yamna tamthiba tha taret ki lanamas tholabi Switzerland da igi isaw thokani loinana Russia amadi NATO gi marakta lan tholabi BRICS organization kaidun America gi dollar gi value su khamthina hantakragani hanasu prediction torongki hari ahum suba World War thoknaba maisu gani haina Zelensky na warning torokri ahum suba World War thoknaba maisu gani haina Ukraine gi president Vladimir Zelensky na India yauna malem gi lebak ra warning torokri haina phongdorakli Kiev Independent gi report asigi matung ina Russia na handak Ukraine Vladimir Putin gi yumda drone maudraga mathoirom na landaraktuna Putin bu hana bo hona rakri haina sauna maral sirakibani adu Ukraine Vladimir Putin hana ba drone gi attack satakhiba leiti haina sengdoklabasu India yauna malem gi lebak kharana Ukraine gi thawng adu aran bani haidunu yaningba phungdoklakibani Zelensky na India UAE amadi atai atopa lebak sing na Ukraine Putin gi yumda landai haidibu wapam asit lebak ani gi marakta lan amuk hena kangkat hanana ba khonarak thawng oina thokani haidinu su paw sta phungdokli